Hello everyone. Video asida masigi samaj asida lairo mioiba amadi ina khunba sing makoi singi marakta khenari ba wakhalon adu kari da khenari bano amadi lairo mi amadasu mag hari ba wakhalon sing semdok ko taragadi paisa paiba crorepati ama habadu shuidana oiba ngamgani habadu liba adu video makhalamani aduna mayamnasu asigi video asi hawbadagina loya fawba puning changna yingbiragadi adu madumsu shuidana maki crorepati ama paisa pai amisak ama habadu shuidana oiba ngamgani video asida khoi prithvi gi saknairaba research scholar amadi author kyan iba larik tagi akhoina lairaba mi amasung ina khunami ani gi marak da khenariba wakhalon adu point manga akhoina lokhatuna mayamna santhokjari adubu wakhalon manga asi laktringida khoi samlapa wari ama khoi lijagi haiba wari asi thangnaba khul amada tasingnamak thokiba adumu wari amani lamduda akhoi bungthangnaba mioi anikak leirami mioi amana lairlashu haiba private school amada oja oiba adu misak amani adu amana lairlashu nithina tam hongtabana hingnaba gran phamda oil pump amada thau hanba yauraga leiba nupa amkhak private school da oja oiba nupa adu yamdrabada tha amada nupa lising kundagina lising kunthra ama phawbo charami aduga ngasai oil pump na thabok tawba nupa aduna tha amada 10,000 dagina 15,000 phawbo charabin nupa ama oirami akhoi ani gi marakta tasingna paisagi matangdadi akhoi khenana adumok lei adubu mokhoina ahalore oya ko matam mokhoina will pay ko matam dadi mahaki ngasagi private school da oja oiba nupa duna mahaki di maki macha singi damakta kaisu thoitokpa thamba ngamamde mahakna mahaki yunfam amadi macha sing adubu mahi masing tamhalamba adunatana atopa henba mata maha thamba ngamkire amomda ngasagi oil pump da thau hanba yawu nupa dugi will lawo matam dadi mahaki account balance da 1.5 crore yawbagi aduma will ama piram madu tabada maya punmang ngakirami kadaidagi oil pump da thabok tawun paduna aduk yama pisa du pairam ni ganu khangningbana maya punma khawrang na mongoda hanglami kadaidagi pisa no aduna sai oil pump thabok taw haluna asumna khumnami mahakna oil pump da thabok tawringaida magi oil pump da nungtigi thau hanba lakpa paisa paiba nupa amaga mahak asum wari sanaba horaki sum pulakpadagi paisa paiba nupa duna mongonda takpirami madudi paisa paiba nupa ama oigi haiba taragadi akoina phangi paisa adugi 20% leptana saving taw tammo haina madu asiba thajaba mogolena oil pump da yawriba nupa aduna mahak adu numitudagi mahak ki phangi paisa adugi 20% leptana tha khudingi mahak saving taw hawrlami aduga mahakna saving taw paisa adu masagi paisa paiba nupa adugi pauktaktagi mahakna mutual fund amadi stock market asum mahakna invest taw horam asum tawbuna mahaki mai pakpadu oirakpadagi 1.5 crore du yawkhibani haina mahakna tamlan madudagi mayamna khalaki paisa bu leptana saving tawraba amadi madugi invest taw hairabadi paisa yamna pai misak ma habadu oibiya adubo koina saving taw haitragadi paisa si pairo adum lairaga leigani habsi tasingna maksu achumbani hojiki matamda akoina paisa paibi haiba taragadi saving aji adoki matik dakar tai ado tawriga saving adu akoina mas paisa na paisa tan yaba haibadi akoina mutual fund gumba stock gumba da akoina invest thopata haiba taragadi akoi soidana maki coming 5 or 6 years up to 10 years fawdi soidana crorepati ama haibadu akoina oiba ngamudi ado mayamsu akoi hojiki matamda di mutual fund ama di stock market ki idea si sumoi soidana lay biramgani haibna su khanjai ado kana gumana ahenba khangning mo ibatagadi comment section da soidana ki comment tawbiro akhoi madugi matangda video sungai soidana semjarake ngasi akhoi society je thoibusu tasingna mo yenglo matamda lairo misingina akhoi gi phangli pesa du akhoi gi show off tawna bodo oina sinakiba adi makoina saving haibagi wakhalon laitaba aduna maram oira kanda lairaga adum leireba ngasi corona matamda ware nangi haibasingsi akhoi gi asoiba amakak haigadi makoi sing ase khoi gi paisa makoi tali paisa du saving tawdaba ayambani saving tawdramina makoi gi tali paisa du ngasi tala paisa du ngasi ma adum loikiba talakpaga loikiba aduna makoi gi tungi haiba pot ja paisa leirateba leitabina makoi sing ase makoi leiri fium da adum lei lairaga adum leireba
ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯃ ꯌꯦꯡꯖꯦꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯅ ꯄꯩꯁꯥ ꯁ꯭ꯄꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯀꯥꯟꯗ ꯁ꯭ꯄꯦꯟ ꯇꯧꯋꯦꯕ ꯑꯩꯅ ꯉꯁꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄꯩꯁꯥꯁꯤꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯄꯣꯛꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯅꯧꯕ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯀꯨꯞꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯃꯣꯏꯅ ꯁ꯭ꯄꯦꯟ ꯇꯧꯋꯦꯕ ꯃꯌꯥꯝ ꯁꯣꯁꯥꯏꯇꯤꯁꯦ ꯐꯪꯅꯔꯤꯁꯦ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤ ꯂꯨꯄꯥ 10,000 ꯆꯥꯔꯦ ꯈꯜꯂꯁꯤ 15,000 ꯆꯥꯔꯦ ꯈꯜꯂꯁꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯀꯔꯤ ꯈꯟꯕ ꯍꯧꯔꯛꯀꯅꯤ ꯃꯥꯅ ꯍꯦꯛ ꯇꯣꯂꯣꯞꯇꯣ ꯐꯪꯉꯛꯄꯒ ꯃꯥ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯈꯜꯂꯛꯑꯅꯤ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯂꯩꯒꯦ ꯈꯜꯂꯛꯑꯅꯤ ꯃꯥ ꯐꯣꯟ ꯑꯇꯥꯡꯕ ꯂꯩꯒꯦ ꯈꯜꯂꯛꯑꯅꯤ ꯑꯗꯩ ꯂꯣꯟ ꯀꯥꯔ ꯂꯣꯟꯗ ꯂꯧꯒꯦ ꯈꯜꯂꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯧꯊꯔ ꯁꯥꯕ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩ ꯄꯩꯁꯥꯕꯨ ꯈꯔ ꯄꯥꯏꯔꯛꯑꯒꯗꯤ ꯅꯨꯄꯤꯁꯤ ꯃꯈꯟ ꯃꯈꯟ ꯍꯦꯛꯇ ꯀꯣꯏꯕ ꯑꯗ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛꯑꯦꯕ ꯃꯥꯒꯤ ꯁꯦꯚꯤꯡ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛ ꯇꯥꯔꯗꯤ ꯃꯥꯒꯤ ꯁꯦꯚꯤꯡ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯟꯅ ꯈꯜꯂꯛꯀꯅꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯏꯔꯤꯕ ꯔꯣꯕꯔꯠ ꯀꯤꯌꯣꯁꯥꯀꯤꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯔꯤꯆ ꯗꯦꯠ ꯄꯣꯔ ꯗꯦꯠ ꯑꯁꯤꯅꯆꯤꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯑꯁꯨꯝꯅ ꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯔꯕ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯤꯅ ꯑꯦꯁꯦꯠꯁꯇ ꯄꯩꯁꯥ ꯊꯥꯗꯩ ꯍꯦꯟꯅ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯁꯤꯅ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯁꯇ ꯄꯩꯁꯥ ꯊꯥꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯏ ꯑꯗꯣ ꯑꯦꯁꯦꯠꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯄꯣꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯏꯟꯀꯝ ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯑꯦꯁꯦꯠꯁ ꯆꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯄꯩꯁꯥ ꯊꯥꯗꯕ ꯔꯤꯌꯦꯜ ꯑꯦꯁꯇꯦꯠ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯑꯁꯤꯒꯨꯝꯕꯅꯆꯤꯡꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯁꯦꯠꯁ ꯆꯤꯡꯉꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯈꯟꯕꯤꯔꯒ ꯌꯦꯡꯉꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯇꯧꯅꯔꯤꯕ ꯆꯠꯅꯕꯤꯁꯦ ꯃꯌꯥꯝ ꯏꯁꯥꯃꯛꯁꯨ ꯃꯉꯥꯏꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯁꯨ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯂꯩꯌꯣ ꯇꯧꯕꯁꯨ ꯁꯤꯖꯤꯟꯅꯕꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩ ꯇꯣꯂꯣꯞ ꯐꯪꯉꯀꯥꯟꯗ ꯑꯩꯁꯦ ꯗꯣꯃꯤꯅꯣꯁꯀꯤ ꯄꯤꯖꯥꯗ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯗ ꯑꯩ ꯗꯣꯃꯤꯅꯣꯁꯀꯤ ꯄꯤꯖꯥꯗꯣ ꯑꯩ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕ ꯗꯣꯃꯤꯅꯣꯁꯀꯤ ꯄꯤꯖꯥ ꯆꯥꯔꯅꯤ ꯑꯩ ꯍꯟꯗꯛꯇ ꯑꯩ ꯐꯨꯔꯤꯠ ꯑꯗꯨꯃ ꯂꯩꯔꯅꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯃ ꯂꯩꯔꯅꯤ ꯈꯣꯡꯎꯞꯇꯨꯃ ꯂꯩꯔꯅꯤ ꯐꯣꯟꯗꯨꯃ ꯂꯩꯔꯅꯤꯅ ꯈꯜꯂꯛꯀꯅꯦꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯃꯨꯛ ꯄꯥꯔꯇꯤ ꯇꯧꯊꯣꯛꯈ꯭ꯔꯅꯤ ꯂꯣꯏꯔꯛꯄꯗ ꯂꯦꯝꯍꯧꯔꯒꯅ ꯃꯗꯨ ꯁꯦꯚꯤꯡꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯅꯤ ꯂꯦꯝꯍꯧꯗ꯭ꯔꯒꯅ ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯂꯩꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯁꯨꯡꯄꯥꯏ ꯄꯥꯏꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯧꯒꯗꯕ ꯄꯩꯁా ꯄꯥꯏꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯖꯦꯠ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯤ ꯑꯩꯒꯤ ꯊꯥꯒꯤ ꯍꯟꯗꯛꯀꯤ ꯇꯣꯂꯣꯞ ꯐꯪꯉꯛꯀꯗꯣꯏꯁꯤꯅ ꯀꯔꯤꯗ ꯆꯂꯥꯏꯒꯗꯒꯦ ꯑꯗꯨ ꯇꯣꯂꯣꯞ ꯐꯪꯉꯛꯑꯅꯤ ꯑꯗꯨ ꯐꯪꯉꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯄꯦ ꯌꯣꯔ ꯁꯦꯜꯐ ꯍꯥꯏꯕꯗꯣ 20% ꯑꯃ ꯈꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜꯁ ꯄꯤꯒꯗꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯂꯥꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯟ ꯗ ꯀꯃꯤꯡ ꯌꯔꯁ ꯑꯗꯨꯝꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯗ ꯁꯨꯡꯁꯣꯏ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯔꯣꯔꯄꯇꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯒꯗꯣꯏꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯒꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯆꯠꯅꯗꯕ ꯑꯃꯈꯛ ꯂꯩ ꯀꯔꯝꯕꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯃꯨꯔꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯣꯏꯔꯦꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯁ꯭ꯀꯤꯜꯁ ꯑꯃ ꯂꯔꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯛꯆꯩ ꯃꯊꯪꯗ ꯂꯔꯟ ꯅ꯭ꯌꯨ ꯁ꯭ꯀꯤꯜꯁ ꯃꯁꯤꯗ ꯀꯩ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯆꯠꯅꯔꯤꯁꯦ ꯑꯃꯨꯛꯀꯁꯨ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯇꯝꯃꯛꯄꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯅꯤ ꯃꯥ ꯑꯗꯒꯤ ꯃꯥ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯅꯤ ꯃꯇꯨꯡꯗ ꯃꯥ ꯗꯣꯛꯇꯔꯦꯠ ꯐꯪꯉꯅꯤ ꯐꯪꯉ ꯃꯇꯨꯡꯗ ꯃꯥ ꯊꯕꯛ ꯑꯃ ꯇꯧꯔꯅꯤ ꯊꯕꯛ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯈꯜꯂꯦꯕ ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯒꯣꯜꯁꯦ ꯑꯦꯆꯤꯞ ꯇꯧꯔꯦ ꯃꯥ ꯂꯥꯏꯔꯤꯛ ꯍꯧꯕꯗꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯁꯥꯡꯅ ꯇꯝꯃꯦ ꯃꯥ ꯆꯍꯤ 15-30 ꯌꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯥꯗꯣ ꯑꯗꯨꯐꯥꯎ ꯌꯧꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯉꯛꯇ꯭ꯔꯦ ꯃꯥ ꯋꯥꯔꯒꯗ ꯂꯥꯛꯑꯦꯅ ꯃꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯕꯅꯤ나 ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯦ ꯃꯥ ꯄꯣꯊꯥꯕ ꯃꯇꯝ ꯌꯧꯔꯦꯅ ꯃꯥ ꯈꯜꯂꯀꯥꯟꯗ ꯃꯥ ꯊꯕꯛ ꯆꯠꯂꯨꯔꯅꯤ ꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯃꯥ ꯇꯤꯚꯤ ꯌꯦꯡꯉꯒ ꯄꯣꯊꯥꯔꯒ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯉꯁꯤꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯥꯡꯕꯨꯁꯨ ꯌꯦꯡꯁꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯑꯗꯨꯃꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯅꯨꯡꯊꯤꯟꯗ ꯃꯈꯣꯏꯅ ꯋꯥꯅ ꯇꯧꯖꯔꯨꯔꯅꯤ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗ ꯅꯨꯡꯊꯤꯟ ꯇꯤꯚꯤꯒꯤ ꯃꯃꯥꯡꯗ ꯄꯣꯊꯥꯔꯒ ꯅꯨꯡꯗꯥꯡꯗ ꯄꯣꯊꯥꯔꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯅꯤ ꯍꯜꯂꯛꯑꯅꯤ ꯄꯣꯊꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯏꯟꯀꯝꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯑꯃꯗ ꯂꯩꯕꯗꯣ ꯃꯥꯒꯤ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯨ ꯈꯔꯗꯨꯅ ꯃꯥꯁꯤ ꯌꯥꯔꯦꯅ ꯈꯜꯂꯤꯕꯅꯤꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯣꯏꯕ ꯉꯝꯗꯦ ꯃꯥꯒꯤ ꯍꯤꯡꯕ ꯀꯣꯟꯅꯅꯕ ꯑꯃꯈꯛ ꯄꯥꯏꯕ ꯋꯥꯅꯦꯕ ꯇꯁꯦꯡꯅ ꯃꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯇꯧꯗꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤ ꯌꯦꯡꯉꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯃꯥ ꯂꯔꯟ ꯁ꯭ꯀꯤꯜ ꯅ꯭ꯌꯨ ꯁ꯭ꯀꯤꯜꯁ ꯃꯌꯥꯝ ꯂꯔꯟ ꯇꯧꯋꯤ ꯑꯗꯒꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯇꯁꯦꯡꯅ ꯑꯐꯥꯎꯕ ꯀꯝꯄꯅꯤ ꯑꯃꯇ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯛꯄ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯔꯥꯔꯤ ꯍꯥꯏꯕ ꯀꯥꯔꯁꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯂꯥꯛꯇꯦꯕ
ꯃꯔꯝꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯥꯡꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯇꯤꯚꯤꯗ ꯂꯥꯛꯀꯗꯕ ꯂꯩꯇꯦꯕ ꯇꯤꯚꯤ ꯑꯃꯗ ꯑꯗꯨ ꯐꯝꯃꯒ ꯌꯦꯡꯉꯦ ꯃꯤꯗꯨꯅ ꯐꯔꯥꯔꯤ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯍꯥꯟꯅ ꯈꯪꯈ꯭ꯔꯦꯕ ꯇꯤꯚꯤꯗ ꯌꯦꯡꯉꯒ ꯐꯝꯃꯒ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯃꯤꯗꯨ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯦꯚꯔꯦꯖ ꯄꯔꯁꯟ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯦꯕ ꯇꯁꯦꯡꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯨꯗꯤ ꯇꯤꯚꯤꯒꯤ ꯃꯥꯡꯗ ꯐꯝꯕ ꯃꯇꯝ ꯃꯥꯡꯍꯟꯗꯦꯕ ꯃꯍꯥꯛ ꯑꯅꯧꯕ ꯏꯁꯀꯤꯜꯁ ꯃꯌꯥꯝ ꯂꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯃꯇꯝꯗꯣ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯗ ꯊꯥꯗꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯌꯦꯡꯗꯦꯅ ꯇꯤꯚꯤꯁꯤꯃꯛꯀꯤ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨꯔꯅꯨ ꯏꯟꯐꯣꯔꯃꯦꯁꯟ ꯗꯔꯀꯥꯔ ꯇꯥꯕꯗ ꯂꯧꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯇꯤꯚꯤꯗꯤ ꯉꯁꯤꯒꯤ ꯏꯟꯇꯔꯅꯦꯠ ꯆꯥꯎꯈꯠꯂꯛꯑ ꯃꯇꯝꯁꯤꯗ ꯇꯤꯚꯤꯗ ꯐꯪꯉꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯐꯪꯉꯤ ꯑꯗꯒꯤ ꯆꯦꯅꯦꯜꯁ ꯑꯇꯣꯞꯄꯗ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯉꯥꯏꯗꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯜꯂꯛꯀꯗꯕ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯄꯣꯠꯇꯨ ꯌꯨꯇꯨꯕ ꯊꯥꯒꯠꯂꯅꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯄꯣꯠꯇꯨ ꯌꯥꯝ ꯑꯊꯨꯕꯗ ꯌꯦꯡꯉꯒ ꯂꯣꯏꯁꯤꯟꯕ ꯌꯥꯏꯑꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯦꯕ ꯃꯥꯡꯍꯟꯗ꯭ꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯇꯝꯗꯣ ꯁꯦꯚꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯁꯀꯤꯜꯁ ꯂꯔꯟ ꯇꯧꯅꯕ ꯇꯧꯔ ꯍꯣꯠꯅꯩꯌꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯔꯤꯕ ꯕꯤꯜ ꯒꯦꯠꯁ ꯌꯦꯡꯖꯦꯕ ꯃꯥꯏꯀ꯭ꯔꯣꯁꯣꯐ ꯀꯝꯄꯅꯤꯒꯤ ꯃꯄꯨꯅꯤ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯕꯗ ꯋꯥꯔꯜꯒꯤ ꯔꯤꯆꯦꯁ ꯃꯦꯟ ꯆꯍꯤ ꯀꯌꯥꯔꯛ ꯑꯗꯨꯝ ꯃꯍꯥꯛ ꯇꯣꯞ ꯇꯥꯔ ꯂꯩꯔꯕꯅꯤ ꯑꯗꯣ ꯃꯥ ꯃꯁꯥꯃꯛꯁꯨ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥ ꯐꯝꯃ ꯂꯩꯊꯣꯛꯄ ꯌꯥꯔꯕ ꯃꯇꯝꯗꯨꯐꯥꯎꯗ ꯂꯩꯊꯣꯛꯇꯦꯕ ꯃꯥ ꯃꯁꯥꯃꯛꯁꯤ ꯑꯗꯣ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯁ꯭ꯀꯤꯜꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯇꯥꯜꯂꯦ ꯍꯥꯏꯕꯁꯦ ꯕꯤꯜ ꯒꯦꯠꯁ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯁꯤ ꯂꯦꯞꯇꯅ ꯄꯥꯕꯅꯤꯅ ꯃꯥꯒꯤ getsnotes.com ꯍꯥꯏꯕ ꯋꯦꯕꯁꯥꯏꯠꯁꯤꯗ ꯃꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯩꯅꯔꯀꯥꯟꯗ ꯃꯥꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯄꯣꯠꯇꯣ ꯋꯦꯕꯁꯥꯏꯠꯁꯦ ꯊꯥꯒꯠꯂꯦꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯋꯦꯕꯁꯥꯏꯠꯇꯨ ꯆꯪꯕꯤꯔꯒ ꯑꯗꯨꯃꯛ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ ꯃꯤꯗꯨꯐꯥꯎꯗ ꯂꯦꯞꯇꯅ ꯁ꯭ꯀꯤꯜ ꯂꯔꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯅꯠꯇ꯭ꯔꯤꯕ ꯆꯨꯝꯅ ꯈꯛꯀꯤ ꯆꯥꯕ ꯋꯥꯠꯇꯅꯕ ꯈꯛ ꯄꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯇꯜꯂ ꯂꯩꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯕꯗꯨ ꯍꯦꯟꯒꯠꯅꯕ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯂꯔꯟ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣই ꯃꯊꯪꯒꯤ ꯄꯣꯏꯟꯠ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯥꯎꯠꯁꯣꯔꯁ ꯍꯥꯏꯁꯦ ꯑꯥꯎꯠꯁꯣꯔꯁ ꯍꯥꯏꯇꯥꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗ ꯑꯩ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯎꯔꯝꯒꯅꯤ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯒ ꯊꯝꯗꯨꯅ ꯊꯕꯛꯀ ꯁꯨꯍꯟꯕ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯃꯣꯏꯁꯦ ꯊꯤ ꯍꯥꯏꯕꯤ ꯑꯁ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯑꯗꯨ ꯃꯤ ꯊꯝꯃꯒ ꯊꯕꯛ ꯇꯧꯋꯤ ꯍꯥꯏ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯊꯝꯃꯦ ꯐꯤ ꯁꯨꯅꯕ ꯃꯤ ꯊꯝꯃꯦ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯑꯗꯨ ꯌꯦꯡꯖꯦꯕ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯐꯪꯉꯤꯁꯤ 24 ꯑꯋꯥꯔꯅꯤ 24 ꯑꯋꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯇꯝꯁꯦ ꯌꯥꯝꯅ ꯇꯦꯜꯂꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯗ ꯅꯦꯛꯊꯣꯛꯈꯤꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯑꯗꯨꯗꯒꯤ ꯁꯦꯚꯤꯡ ꯇꯧꯔꯤꯕ ꯃꯇꯝꯗꯨꯗ ꯃꯥ ꯇꯨꯝꯃꯒ ꯂꯩꯕꯗ ꯅꯠꯇꯦꯕ ꯃꯍꯥꯛ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯑꯃ ꯂꯔꯟ ꯇꯧꯅꯕ ꯃꯇꯝ ꯑꯣꯏꯅ ꯃꯥ ꯑꯗ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯃꯍꯥꯛꯇꯗꯤ ꯉꯁꯥꯏꯒꯤ ꯍꯦꯜꯄꯔ ꯑꯅꯤ ꯊꯝꯕꯗ ꯂꯨꯄꯥ 10,000 ꯊꯥ ꯂꯨꯄꯥ 1,000 ꯄꯤꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯁꯦꯚꯤꯡ ꯇꯧꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯃꯍꯥꯛ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯑꯃ ꯂꯔꯟ ꯇꯧꯔꯒ ꯃꯥ ꯊꯥ ꯑꯃꯗ 1 lakh 2 lakh ꯇꯥꯟꯕ ꯌꯥꯕ ꯑꯗꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯐꯣꯝ ꯇꯧꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯦꯜꯄꯔ ꯊꯝꯕ ꯑꯗꯨ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤꯗꯣ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯣ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨ ꯀꯃꯥꯏꯅ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯑꯃ ꯂꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯥꯎꯠꯁꯣꯔꯁ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗꯨ ꯌꯦꯡꯕꯤꯌꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯦꯠꯅꯕ ꯃꯔꯝ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯎꯠꯁꯣꯔꯁ ꯍꯥꯏꯕꯁꯨ ꯑꯃꯅꯤ ꯂꯥꯏꯔꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯃꯇꯝ ꯑꯣꯜꯃꯣꯁ ꯊꯥꯗꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯂꯔꯟ ꯇꯧꯅꯕ ꯃꯇꯝ ꯀꯌꯥ ꯐꯪꯒꯟꯗꯦ ꯑꯗꯨꯒ ꯏꯠꯁ ꯖꯁ ꯑꯣꯄꯣꯖꯤꯠ ꯏꯟ ꯀꯦꯁ ꯑꯣꯐ ꯔꯤꯆ ꯄꯤꯄꯜ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯅꯝꯕꯔ 5ꯇ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯀꯣꯟꯁꯦꯞ ꯍꯥꯏꯕ ꯑꯃꯅꯤ ꯑꯗꯨ ꯋꯤꯟ ꯀꯣꯟꯁꯦꯞꯁꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯧꯔꯒ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯦ ꯀꯝꯄꯅꯤ ꯑꯃꯗ ꯅꯣꯡꯃ ꯀꯝꯄꯅꯤꯗꯨꯒꯤ ꯃꯄꯨꯅ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯦꯁ ꯑꯃ ꯇꯧꯒꯦꯅ ꯃꯥꯒꯤ ꯋꯥꯀꯔ ꯑꯅꯤꯈꯛ ꯀꯧꯁꯟꯕꯖꯥꯠꯅꯤ ꯀꯧꯁꯟꯕꯗꯨꯗ ꯃꯥꯅ ꯂꯨꯄꯥ 10,000 ꯑꯩꯈꯣꯏꯒꯤ ꯋꯥꯀꯔ ꯅꯝꯕꯔ 1ꯗ ꯄꯤꯔꯀꯥꯟꯗ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯅꯪꯅ ꯄꯩꯁꯥꯗꯨ ꯋꯥꯀꯔ ꯅꯝꯕꯔ 2ꯗ ꯅꯪꯅ ꯌꯦꯜꯂꯣ ꯑꯗꯣ ꯅꯪꯅ ꯌꯦꯜꯂꯤ ꯄꯩꯁꯥꯗꯨ ꯆꯥꯡꯗꯨꯗ ꯆꯞ ꯆꯥꯅ ꯋꯥꯀꯔ ꯅꯝꯕꯔ 2ꯁꯤꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯅꯪ ꯄꯩꯁꯥꯗꯨ ꯅꯕꯥꯏꯅꯤꯃꯛꯀꯤ ꯑꯣꯏꯖꯔꯣ ꯑꯗꯣ ꯋꯥꯀꯔ ꯅꯝꯕꯔ 1ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ 50% ꯑꯗꯨ ꯌꯦꯟꯕ ꯇꯥꯔꯒꯗꯤ ꯋꯥꯀꯔ ꯅꯝꯕꯔ 1 ꯑꯃꯁꯨꯡ ꯋꯥꯀꯔ ꯅꯝꯕꯔ 2ꯁꯦ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯑꯗꯣ ꯃꯥ ꯃꯊꯪꯗ ꯋꯥꯀꯔ ꯅꯝꯕꯔ 1ꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ 60% ꯑꯃꯗꯤ 40% ꯔꯦꯁꯤꯌꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯐꯥꯎꯗꯁꯨ ꯋꯥꯀꯔ ꯅꯝꯕꯔ 2ꯗꯨ ꯀꯔꯝ ꯍꯥꯏꯔꯝꯗꯦ
ꯃꯥꯅ 60% ꯑꯣꯏꯔꯦ 40% ꯌꯥꯝ ꯈꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯦꯛꯁꯇ ꯉꯁꯥꯏꯒꯤ ꯋꯥꯀꯔ ꯅꯝꯕꯔ 1ꯁꯤꯅ ꯃꯥꯅ ꯌꯦꯟꯗꯣꯔꯝꯅꯤ ꯑꯩ ꯈꯔ ꯌꯥꯝꯅ ꯂꯧꯍꯧꯔꯒꯦꯅ ꯃꯥꯅ 70% ꯂꯧꯔꯒ 30% ꯑꯃꯅ ꯋꯥꯀꯔ ꯅꯝꯕꯔ 2ꯗꯨꯗ ꯂꯧꯔꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨ ꯃꯇꯥꯡꯗꯗꯤ ꯋꯥꯀꯔ ꯅꯝꯕꯔ 2ꯁꯤ ꯃꯥꯅ ꯀꯩ ꯈꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯂꯧꯔꯀꯥꯟꯗ ꯑꯩꯅ ꯈꯤꯇꯪ ꯐꯪꯕ ꯁꯤꯗꯤ ꯌꯥꯔꯣꯏꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯑꯁ ꯃꯥꯅ ꯌꯥꯝꯅ ꯂꯧꯈꯤꯗꯣꯔꯦ ꯑꯩ ꯀꯩꯁꯨ ꯐꯪꯗꯅ ꯄꯩꯁꯥ ꯐꯪꯁꯨ ꯐꯪꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗꯩꯗꯤ ꯃꯥꯅ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯗꯦꯅ ꯇꯧꯈꯤꯗ꯭ꯔꯦꯕ ꯇꯧꯗꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯋꯥꯀꯔ ꯅꯝꯕꯔ 1ꯅ ꯌꯦꯜꯂꯤꯕ ꯄꯣꯠꯇꯨ ꯋꯥꯀꯔ ꯅꯝꯕꯔ 2ꯗ ꯑꯦꯛꯁꯦꯞ ꯇꯧꯔꯛꯇ꯭ꯔꯕꯅꯤ나 ꯉꯁꯥꯏꯒꯤ ꯄꯤꯔꯝꯃꯤꯕ ꯄꯩꯁꯥꯗꯨ ꯉꯁꯥꯏ ꯃꯄꯨꯗ ꯂꯧꯁꯟꯈ꯭ꯔꯦꯕ ꯅꯕꯥꯅꯤ ꯑꯝꯇ ꯑꯣꯏꯔꯅꯨ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯁꯤ 70-30 ꯍꯥꯏꯔꯤꯕ ꯀꯣꯟꯁꯦꯞꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯔꯤꯁꯔꯆꯔꯁ ꯃꯌꯥꯝꯅ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯐꯥꯏꯟꯗꯤꯡ ꯐꯪꯉꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯚꯦꯂꯤഡ് ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯍꯦꯟꯅ ꯂꯧꯈꯤꯗꯣꯔꯦ ꯑꯩ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯩꯅ 30% ꯐꯪꯕꯗ ꯍꯔꯥꯎꯕ ꯊꯣꯛꯄꯗꯣ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯂꯁꯤ ꯍꯥꯏꯁꯦ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯦꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯃꯤ ꯑꯃꯗꯁꯨ ꯁꯤꯒꯅꯨ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤꯁꯨ ꯀꯝꯇ ꯑꯦꯛꯁꯦꯞ ꯇꯧꯗꯕ ꯑꯃꯗꯁꯨ ꯀꯝꯇ ꯐꯪꯍꯟꯗꯕꯅ ꯃꯥꯅ ꯈꯜꯂꯦꯕ ꯑꯗꯨꯗ ꯑꯗ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔ ꯄꯤꯄꯜꯒꯤ ꯃꯥꯏꯟꯁꯦꯠꯅꯦ ꯔꯤꯆ ꯄꯤꯄꯜꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯃꯗꯒꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯗ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯈꯤ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗꯁꯨ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯂꯥꯛꯇꯣꯏ ꯇꯥꯔꯒꯗꯤ ꯃꯥ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯀꯟꯗꯤꯁꯟꯗꯨꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯋꯤꯟ ꯋꯤꯟ ꯀꯟꯁꯦꯞꯁꯦ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯕ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯦꯠꯅꯔꯤꯕ ꯃꯥꯏꯟꯁꯦꯠꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯈꯤꯕ ꯄꯣꯏꯟꯠ 5ꯗꯨ ꯑꯩ ꯁꯝꯂꯞꯅ ꯑꯔꯣꯏꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯒꯦ ꯅꯝꯕꯔ 1ꯗ ꯁꯦꯞ ꯐꯔꯁ ꯗꯦꯟ ꯑꯦꯛꯁꯄꯦꯟꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯥꯟꯅ ꯁꯦꯞ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯟꯁ ꯇꯧꯕꯤꯌꯨ ꯍꯥꯏ ꯅꯝꯕꯔ 2ꯗ ꯄꯦ ꯌꯣꯔ ꯁꯦꯜꯐ ꯐꯔꯁ ꯑꯦꯅꯤ ꯏꯟꯀꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯄꯦ ꯇꯧꯒꯗꯕ ꯃꯤꯁꯦ ꯏꯁꯥꯃꯛꯁꯤ ꯏꯁꯥꯗ ꯍꯥꯟꯅ ꯄꯦ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯏꯁꯥꯗ ꯍꯥꯟꯅ ꯄꯦ ꯇꯧꯔ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯕꯤꯌꯣ ꯑꯗꯨꯕꯨ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯅꯝꯕꯔ 3ꯗ ꯑꯥꯎꯠꯁꯣꯔꯁ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯂꯔꯟ ꯇꯧꯅꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯃꯆꯥ ꯈꯔ ꯃꯤꯉꯣꯟꯗ ꯇꯧꯍꯟꯕ ꯗꯔꯀꯥꯔ ꯇꯥꯔꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯗꯨ ꯇꯧꯍꯟꯕꯤꯈꯣ ꯑꯗꯨꯅ ꯑꯥꯎꯠꯁꯣꯔꯁ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯅꯤ ꯅꯝꯕꯔ 4ꯗ ꯂꯔꯟ ꯅ꯭ꯌꯨ ꯁ꯭ꯀꯤꯜꯁ ꯁ꯭ꯀꯤꯜ ꯂꯔꯟ ꯇꯧꯕꯗ ꯆꯍꯤ ꯃꯈꯥ ꯄꯣꯟꯗꯦ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯐꯥꯎ ꯍꯟꯅꯨꯔꯐꯥꯎ ꯁ꯭ꯀꯤꯜ ꯑꯗꯨꯃꯛ ꯂꯔꯟ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯚꯦꯂ꯭ꯌꯨ ꯏꯟꯄꯨꯠ ꯇꯧꯔꯒ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯅꯝꯕर 5ꯗ ꯐꯣꯂꯣ ꯋꯤꯟ ꯋꯤꯟ ꯀꯣꯟꯁꯦꯞ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯑꯃ ꯏꯁꯥꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯍꯦꯟꯅ ꯀꯥꯟꯅꯈꯤ ꯇꯥꯔꯒꯁꯨ ꯄꯨꯟꯅ ꯊꯕꯛꯇꯨ ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨ ꯖꯦꯂꯁꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯊꯥꯗꯣꯛꯄꯤꯌꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯑꯗ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯏꯁꯥꯃꯛꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯤꯔꯝꯕ ꯌꯥꯏ ꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯃꯦ ꯃꯇꯝ ꯃꯥꯡꯉꯦ ꯀꯥꯏꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯃꯁꯤꯗ ꯏꯟꯚꯦꯁ ꯇꯧꯖꯈꯤꯕ ꯃꯇꯝ ꯑꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯇꯥꯕꯤꯔꯒ ꯂꯧꯕꯤꯔꯒ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯕꯒꯤ ꯇꯁꯦꯡꯅ ꯑꯩ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯟꯖꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯚꯦꯂ꯭ꯌꯨꯁꯤꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤ ꯃꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯛꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯈꯣ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯕ ꯇꯤꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ